Line Manipur YouTube channel sibeng birba mayam pumnang po amukha hanna taramna uksari ahan bagi update sidi Eye in the Sky. We are watching to keep you safe. Manipur Indian Army unedited defer video UAV keeping watch over Imphal and surrounding areas. Aduga mathangi update asidi Rifleman Alok Rao of 18 Assam Rifles who sustained gunshot wound on 10 May in an operation in Manipur succumbed to his injury at Kaman Hospital, Kolkata on 17 May. Spear Corps offered deepest condolence for the supreme sacrifice and stands firmly with the bereaved family. ADGPI Indian Army. Aduga hatopa update amana miyamna paw ama hekta baga chumi lali khangtok na mobile number ama launch tawre Kuldip Singh lambi thingliba sing araiba force sizinaraga chatpadi ngamgani maduna matungda pamdaba thodok sing thoklakpa yaba maramna wari sanaduna wakal taminna ba hotnabani lamdam asida hojik thokliba kanglup ki irang asibu laksinna ba hotnabada asoba mateng oinaba Manipur government gi rumor free Manipur haiba pandam amagi makhada mobile number 9485280461 asi miyamda lauthokpaga loinana karigumba miyamna paw ama hek phangbaga madubi summi natragna lali haibadu hairiba number asidagi khangba yagani haina Manipur security advisor Kuldip Singh hana phongdokhre ngarang nungdhin chief minister secretary ta pangthokiba paw impham amada Kuldip Singh han hai hojik state asida thokliba kanglup ki irang marak asida aranba paw toknga kaya su sandokli irang thokpagi paw sandoknarakpa kaya asida asumbasu yawi adubu ayamban aranba oirami maram aduna miyamna su paw ama hek phangba ga madu hana cross check tawba ama mathau tai hojik thokliba irang asiga mari leinana miyamna paw ama hek phangbaga rumor free Manipur gi mobile number 9485280461 da phone taw uraga tariba paw adugi matangda ningthina pawdambiu pawdamlaba matungda phone pairakliba mi aduna mari leinaba police department amasung government gi agency singda amuk hanglaga paw adu chummi natragna lali haibadu phongdoklakani hanna mamangda government gi maikaidagi lauthukiba helpline number singdusu chap mannanaba khudungchaba asi phangani haina Kuldipna phongdokhi mahakna hai haukiba numit kharni asida state asida mahusagi punsida hanjilagle singi district sing yauna state government na tangai phadaba polam sing yohanbagi thabuk sathari aduga tongan ba kanglup kilu singba singa wari sanaduna santi hanjil hannaba kanna honari mahakna makhata na hai hojik thokliba irang asiga mari leinana national highway 2 gi Kangpokpi area da blockade tawriba asiki matangdasu hojik wari sanaduna lambi asida satpa yanaba honari lambi thingliba sing araiba forces naraga adumak satpadi ngamgani adubu madugi matungda pamdaba thodok sing thoklakpa yaba maramna wari sanaduna wakhal taminarba matungda yanaraga chatpana hena fagani haibagi damakta wari sanabagi kongtang asi sathaduna lakpani saraka state asi ga faunaba atopa lambi ama oiriba national highway 30 ga 7 Imphal Jiribamda pochei puba truck sing sanglakpa hore numit nini ki mamangda Jiribamda gi escort tawraga truck kun changlakre ngarang su oil tanker yauna truck kun ga mathoi yaurakre ngasi numidang su truck humdraga mari yauраklagani ngasi athengbade yaurakpa ngamdraga su hayeng ayuk phawbagi manungda soidana yauраklagani miyam gi tangai fadaba folam sing phangannabagi pandamda ngasi Churasanpurda LPG cylinder lising amga sadruk humdraga nipan Assam Rifles BSF amasung CRPF ki truck tarana escort tawraga pusinkhre haina Kuldipna phongdokhi magnai hojik irangi fibam asi phagalakpana maram oiraga curfew komthokpagi matam asisu ngasi phawbagi pung 10 phawba sangdokpa yaure Imphal West East Thawal Kaksing Jiribam amasung Sandenda ayuk pung 5 dagi nungthin pung 3 phawba curfew komthokle Bisnupur amasung Tengnopol district ki oina ayuk pung 6 dagi yungba pung 10 ga nithoi phawba komthokle Kangpokpi Churasanpur amasung Ferjol gina ayuk pung 6 tagi ayuk pung 10 ga mathoi phawbu curfew komthokle aduga Tamenglong None Senapati Ukrun amasung Kamjonggi oina curfew laite irang manungda punna mi lising nifuga taruk sahumga nifuga mathoi lanjena dona tongan ba relief camp sing da army gi camp sing da lairambagi manungda miyoi lising nifuga taruk sani ga maudraga taruk magi safagada mafam sing da yaukre hojik makhata na chatharakpa thodok sing ga mari leinana Kuldip Singh han hai ningthauka numit ki numit yungba pung 10 ga nithoi ga minute 80 taba da kuki lalhuba singna singnaba khulai paiba miyoi kuntrarom singdagi kumtharaklaga Sekmai police station dagi manung channa leiba Kangla Tombi Hati Kuwa haiba mafam aduda leiba Tik Resort and Picnic Spot ta laklaga resort adugi
थोंनाव सिंगी मिंगसेम थुगाइबा होरकी रिजोर्ट अदु अवांग सेकमाइदगी उसम लेनिन कौबा अमगिनी पाव अदु फंगबदगी कुलाई पाइबसिंग अदुना रिजोर्ट अदु मै थानबा थाव हैरिङैदा CRPF की प्लेटून अमा संगसिनबदगी मखोय मफम अदुदगी नानथोखिदुना रिजोर्ट अदु कनबा ngамहौरे हौजिक मफम अदुदा CRPF सिंग केम तौदुना लैख्रे कुकी ललहौबनी ना सिंगनबसिंग अदुना रिजोर्ट अदुदा थंबा चाननबा पोलमसिंग पुरगा चटख्रे ngarang nungthin pung anirom tabada न्यू कैथेलमान बीदगी तिलैजांग विलेज द ट्रक ट्रेलर अमसु ललहौबनी चिंगनबसिंग ना मै थादोख्रे ngarang nungthin pung anirom tabada सेकमाई पुलिस स्टेशन की मनुंग चन्ना लैबा लैमखोंगा नकना लैबा खोनखु विलेज तगी ट्राइबल अहुम बुमी करना माखान विलेज की मनाक फानब तानरे हाइबा पाव फंगबदगी खुदकता सेकमाई पुलिस स्टेशन की ऑफिसर इंचार्ज याउना कमांडो टीम अनि जंगसिनदुना मफम अदुदा योसिनकी मी अनिना माखान विलेज के चीफ युमना संगजफम लौदुना लैरे हाइबा खंकी अदुगा मियोय अमना इरांग सागलेबसिंगी मखुतगी पुलिसना कनबा ngamखी हाइना एडवाइजर सेक्यूरिटी कुलदीपना फोंदोखी वीडियो से बिबगदमक मैम पुनपु अमुक हना थगचरी अनोब अपडेट की दमक नुसिबिदुना चैनल से सब्सक्राइब तौबिरमु थैंक यू सो मच।